ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯄꯥꯏ ꯑꯄꯥꯏ ꯂꯧꯅꯕꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯥꯎꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯕꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯃꯆꯟ ꯁꯥꯒꯩ ꯅꯥꯇꯩ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ꯫ ꯑꯗꯨꯅ ꯆꯥꯎꯕꯅ ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯁꯨꯕ, ꯂꯧꯁꯤꯡ ꯍꯣꯠꯅꯕ, ꯀꯣꯟ ꯐꯦꯡꯕ, ꯐꯧ ꯇꯛꯄ, ꯆꯦꯡ ꯈꯩꯕ, ꯋꯥꯏ ꯇꯩꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯦ ꯃꯥꯅ ꯅꯨꯄꯤꯒꯤ ꯊꯕꯛ ꯅꯨꯄꯥꯒꯤ ꯊꯕꯛ ꯈꯥꯏꯗꯅ ꯃꯥꯅ ꯂꯣꯏꯅ ꯁꯨꯕ ꯇꯥꯔꯝꯃꯤ꯫ ꯆꯥꯎꯕꯁꯤ ꯂꯥꯏꯔꯖꯔꯕꯁꯨ ꯃꯁꯥꯗꯤ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯄꯤꯛꯂꯕ ꯂꯥꯏꯈꯟ ꯇꯥꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯂꯐꯨ ꯄꯔꯦꯡ ꯄꯔꯦꯡ ꯊꯥꯏ, ꯌꯦꯠꯂꯣꯝ ꯊꯪꯕꯗꯅ ꯍꯤꯡꯈꯣꯜ ꯃꯆꯦꯠ ꯑꯃꯁꯨ ꯀꯣꯏꯖꯩ, ꯑꯗꯨꯒ ꯃꯃꯥꯡ ꯊꯪꯕꯗꯅ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗꯁꯨ ꯑꯆꯥ ꯉꯥ ꯈꯔ ꯌꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯄꯜ ꯐꯥꯎꯕ ꯋꯥꯏꯔꯝ ꯇꯩꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯄꯥꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯑꯃꯨꯛ ꯁꯥ ꯅꯨꯄꯥ ꯑꯃꯨꯛ ꯁꯥ ꯀꯨꯞꯅꯣꯝ ꯃꯌꯥꯝ ꯑꯁꯤ ꯍꯣꯠꯅꯔꯛꯄꯅ ꯃꯍꯥꯛ ꯃꯁꯥꯗꯣ ꯃꯤꯌꯥꯏ ꯆꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯒꯤ ꯆꯍꯤ 90 ꯁꯨꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯥꯎꯕꯅ "ꯑꯁ, ꯑꯩꯗꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯕꯀꯣ? ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ! ꯄꯨꯟꯁꯤꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯏꯊꯟꯇꯁꯨ ꯍꯤꯡꯂꯛꯄ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯅꯥꯏꯇꯣꯝ ꯇꯥꯅ ꯑꯗꯨꯝ ꯆꯠꯄ ꯇꯥꯔꯕꯀꯣ? ꯑꯣꯟꯊꯣꯛꯄꯅꯤ! ꯏꯃꯨꯡ ꯑꯃ ꯁꯥꯒꯠꯅꯕ, ꯌꯨꯝꯂꯦꯞ ꯆꯥꯔ ꯂꯤꯡꯍꯧꯗꯅꯕ ꯑꯩꯅ ꯁꯤꯟꯖꯕꯅꯤ꯫ ꯑꯩꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯒꯤ ꯏꯃꯨꯡꯗꯤ ꯁꯦꯝꯒꯠꯍꯧꯗ꯭ꯔꯕꯀꯣ? ꯑꯩꯅ ꯏꯃꯨꯡꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯤ ꯇꯧꯔꯤꯉꯩꯗ ꯂꯩꯀꯥꯏꯗ ꯉꯥꯏꯍꯥꯛ ꯆꯠꯇꯨꯅ ꯀꯣꯏꯊꯣꯛꯎꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥꯟꯅꯕ ꯀꯌꯥꯒ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯀꯌꯥ ꯐꯪꯈꯤꯗ꯭ꯔꯦꯗꯣ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ? ꯑꯩꯁꯦ ꯃꯌꯥꯝꯁꯦ ꯁꯨꯝ ꯇꯧꯗꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯁꯦ꯫ ꯅꯨꯄꯤ ꯌꯥꯎꯗꯅ ꯌꯨꯝꯕꯥꯟꯕ ꯃꯊꯣꯡ ꯆꯥꯗꯦ, ꯌꯨꯝꯕꯥꯟ ꯅꯨꯡꯉꯥꯏꯇꯦ, ꯁꯤꯗꯤ ꯄꯨꯟꯁꯤ ꯀꯧꯕ ꯌꯥꯗꯦꯕ꯫ ꯑꯩ ꯀꯔꯤ ꯇꯧꯅꯤ ꯍꯧꯖꯤꯛ? ꯐꯔꯦ, ꯑꯋꯥꯡꯒꯤ ꯏꯇꯥꯎ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯂꯒ ꯎꯒꯤ ꯅꯨꯄꯤ ꯑꯃꯇ ꯁꯥꯕꯤꯌꯨ ꯍꯥꯏꯖꯔꯨꯔꯒꯦ ꯏꯇꯥꯎꯗ꯫ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯇꯥꯎ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯆꯥꯎꯕꯗꯨ꯫ ꯃꯇꯥꯎ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯍꯩꯕ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯃꯥꯅ ꯁꯥꯕ ꯇꯔꯦꯡ, ꯀꯞꯇ꯭ꯔꯦꯡ, ꯎꯄꯨ ꯀꯥꯡꯊꯣꯜ, ꯑꯇꯩ ꯑꯇꯣꯞꯄ ꯎꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯥꯕꯗ ꯃꯈꯨꯠ ꯅꯥꯟꯕꯗ ꯆꯦꯠꯄꯗ ꯈꯨꯠ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯁꯛꯅ ꯁꯣꯟꯅꯕ ꯃꯤꯁꯛꯅꯤ ꯇꯣꯝꯕ꯫ ꯆꯥꯎꯕꯗꯨ ꯃꯇꯥꯎ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯌꯧꯔꯦ꯫ ꯆꯥꯎꯕꯅ "ꯏꯇꯥꯎ!" ꯇꯣꯝꯕꯁꯨ ꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯐꯠ ꯊꯥꯗꯗꯨꯅ "ꯏꯇꯥꯎ, ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯇꯥꯎꯗꯤ, ꯅꯣꯡꯃꯇ ꯀꯣꯏꯊꯣꯔꯛꯇ꯭ꯔꯕꯅꯤꯅ ꯂꯥꯎ ꯆꯪꯂꯛꯑꯣ ꯏꯇꯥꯎ꯫ ꯏꯇꯥꯎꯕꯨ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯏꯇꯥꯎ?" ꯆꯥꯎꯕꯅ "ꯏꯇꯥꯎ, ꯑꯩ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯏꯇꯥꯎ꯫ ꯏꯇꯥꯎꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ ꯏꯇꯥꯎ." "ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯇꯥꯁꯤ ꯏꯇꯥꯎ." "ꯏꯇꯥꯎ, ꯑꯩꯒꯤ ꯎꯒꯤ ꯅꯨꯄꯤ ꯑꯃꯇ ꯁꯥꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ꯫ ꯑꯩꯗꯤ ꯏꯇꯥꯎ ꯌꯨꯝꯒꯤ ꯆꯥꯛꯊꯣꯡꯐꯥꯎꯁꯨ ꯍꯣꯠꯅꯔꯤꯉꯩꯗ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯋꯥꯈꯜꯁꯨ ꯈꯜꯍꯧꯗ꯭ꯔꯦꯗꯣ ꯏꯇꯥꯎ꯫ ꯑꯗꯨꯅ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯏꯇꯥꯎꯅ ꯁꯥꯕꯤꯌꯨ ꯏꯇꯥꯎ꯫ ꯑꯩꯅ ꯏꯇꯥꯎꯕꯨ ꯑꯁꯦꯡꯕ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞꯅꯤ ꯈꯟꯗꯨꯅ ꯍꯥꯏꯖꯕꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯒ ꯏꯇꯥꯎ, ꯃꯗꯨꯗ ꯁꯦꯠꯀꯗꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛꯀꯤ ꯄꯩꯁꯥ ꯑꯩꯅ ꯄꯤꯖꯔꯒꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯐꯖꯅꯕꯗ ꯍꯣꯠꯅꯕꯤꯌꯨ." ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞ ꯆꯥꯎꯕꯅ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯂꯒ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯇꯥꯎ ꯇꯣꯝꯕꯗꯣ ꯉꯝꯂꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯣꯝꯕꯅ "ꯏꯇꯥꯎ, ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯏꯇꯥꯎ? ꯑꯩꯒꯤ ꯏꯇꯥꯎꯅ ꯍꯥꯏꯕꯕꯨ ꯁꯥꯒꯦ ꯏꯇꯥꯎ."
ꯑꯩꯒꯤ ꯏꯇꯥꯎꯗꯤ ꯁꯦꯜ ꯊꯨꯝꯁꯨ ꯀꯌꯥ ꯂꯩꯖꯗꯕꯗꯨꯗ ꯑꯩ ꯂꯧꯔꯣꯏ ꯏꯇꯥꯎ, ꯑꯩ ꯁꯣꯏꯗꯅ ꯁꯥꯒꯦ ꯏꯇꯥꯎ꯫ ꯍꯣꯏ, ꯐꯔꯦ ꯏꯇꯥꯎ, ꯏꯇꯥꯎꯅ ꯑꯗꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯁꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ ꯏꯇꯥꯎ꯫ ꯑꯗꯨ ꯏꯇꯥꯎ, ꯀꯔꯝꯕ ꯃꯇꯝꯗꯒꯗꯤ ꯂꯧꯁꯤꯒꯦ ꯏꯇꯥꯎ? ꯁꯨꯝꯗꯧꯔꯁꯦ ꯏꯇꯥꯎ, ꯑꯩꯅ ꯍꯦꯛ ꯍꯩꯖꯕꯤ ꯃꯑꯣꯡꯗ ꯐꯖꯅ ꯁꯥꯔꯒꯦ ꯏꯇꯥꯎ꯫ ꯅꯨꯃꯤꯠ 4-5ꯅꯤꯗꯤ ꯂꯧꯔꯒꯦ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯧꯔꯣ ꯂꯥꯛ ꯏꯇꯥꯎ꯫ ꯑꯗꯨꯗ ꯂꯥꯛꯑꯣꯀꯣ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯣ ꯌꯥꯅꯔꯗꯨꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯊꯥꯅꯔꯝꯃꯤ꯫ ꯃꯇꯥꯎ ꯇꯣꯝꯕꯅ ꯃꯥꯅ ꯍꯦꯛ ꯍꯩꯖꯕ ꯃꯑꯣꯡꯗ ꯍꯛꯇꯨꯅ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯁꯥꯔꯝꯃꯤ꯫ ꯃꯃꯤꯠ ꯃꯅꯥꯎ ꯇꯔꯥꯎ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯏ꯫ ꯊꯥꯅꯈꯤꯕ ꯃꯇꯝꯗꯣ ꯌꯧꯔꯛꯂꯗꯨꯅ ꯆꯥꯎꯕ ꯎꯒꯤ ꯅꯨꯄꯤ ꯑꯗꯣ ꯂꯧꯕ ꯂꯥꯛꯏ꯫ ꯃꯥꯕꯨ ꯎꯕꯗ ꯃꯇꯥꯎ ꯇꯣꯝꯕꯅ "ꯏꯇꯥꯎ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ, ꯆꯪꯂꯛꯑꯣ ꯏꯇꯥꯎ, ꯐꯖꯔꯕ ꯌꯦꯡꯉꯨꯁꯦ ꯏꯇꯥꯎ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯂꯦ꯫ ꯐꯖꯔꯕ ꯆꯪꯈꯣꯜꯂꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯆꯥꯎꯕ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯆꯥꯎꯕꯅ "ꯏꯇꯥꯎ, ꯑꯁꯨꯛ ꯐꯖꯕ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯏꯇꯥꯎ? ꯑꯩ ꯄꯦꯜꯂꯦ ꯏꯇꯥꯎ, ꯑꯍꯤꯡꯕ ꯃꯨꯔꯇꯤꯒꯨꯝ ꯑꯁꯨꯛ ꯐꯖꯕꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯈꯨꯠꯍꯩꯁꯤ ꯑꯉꯛꯄꯅꯤ꯫ ꯏꯇꯥꯎꯅ ꯑꯁꯨꯝꯅ ꯁꯥꯕꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯑꯁꯨꯛ ꯆꯦꯡꯂꯧ ꯅꯤꯡꯊꯤꯖꯕꯁꯦ ꯎꯔꯒ ꯑꯩꯅ ꯏꯇꯥꯎ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯅꯤꯡꯊꯤꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕꯅꯤ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯔꯛꯄ ꯄꯨꯛꯂꯥꯎꯕꯤ ꯑꯆꯧꯕ ꯑꯃ ꯗꯈꯤꯅꯥ ꯑꯣꯏꯅ ꯃꯇꯥꯎꯗ ꯀꯠꯂꯔꯦ꯫ ꯑꯁꯨꯝꯅ ꯎꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯌꯨꯝꯗ ꯄꯨꯔꯛꯏ꯫ ꯃꯥꯕꯨ ꯊꯝꯕ ꯌꯥꯕ ꯃꯐꯝ ꯑꯃꯗ ꯃꯐꯝ ꯆꯥꯅ ꯈꯤꯜꯂꯔꯦ꯫ ꯆꯥꯎꯕ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ꯫ ꯑꯁꯨꯛ ꯐꯖꯕ, ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯑꯁꯤ ꯎꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯔꯝꯃꯤ꯫ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯁꯦꯠꯆꯤꯜꯂꯤꯕ ꯐꯅꯦꯛ ꯐꯤ, ꯁꯤꯖꯤꯜꯂꯤꯕ ꯁꯅꯥ ꯂꯤꯛꯀꯣꯟ ꯈꯨꯖꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯨꯝ ꯊꯋꯥꯏ ꯄꯥꯟꯗꯦ, ꯑꯍꯤꯡꯕ ꯖꯤꯕ ꯅꯠꯇꯦ, ꯑꯁꯤꯗꯃꯛ ꯉꯥꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯗꯣ ꯅꯣꯡ ꯉꯥꯜꯂꯦ ꯊꯥꯡꯇꯣꯛ, ꯅꯨꯃꯤꯠ ꯇꯥꯔꯦ ꯊꯥꯡꯖꯤꯜꯂꯛ, ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯃꯣꯟꯗ꯭ꯔꯪꯗ ꯁꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯥꯛꯂꯦ꯫ ꯅꯣꯡꯃ ꯑꯁꯨꯝ ꯂꯦꯜꯂꯛꯂꯦꯗꯣ꯫ ꯅꯣꯡꯃꯁꯨ ꯆꯥꯎꯕꯗꯣ ꯏꯪꯈꯣꯜꯗꯒꯤ ꯊꯕꯛ ꯁꯨꯔꯨꯕ ꯂꯣꯏꯔꯒ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯎꯒꯤ ꯅꯨꯄꯤ ꯑꯗꯣ ꯊꯥꯡꯗꯣꯔꯛꯏ꯫ ꯃꯥꯡꯒꯣꯜꯗꯒꯤ ꯆꯥꯎꯕꯅ ꯆꯨꯔꯤ ꯃꯈꯥꯗ ꯂꯦꯞꯂꯒ "ꯍꯩ ꯅꯨꯄꯤ, ꯅꯤꯡꯊꯤꯕꯤ, ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯪꯕꯣ? ꯍꯤꯗꯥꯛꯐꯨꯗꯣ ꯑꯃꯨꯛꯇ ꯍꯥꯜꯂꯛꯎ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯃꯥꯡꯒꯣꯜꯁꯤꯗ"꯫ ꯆꯥꯎꯕꯗꯣ ꯃꯥꯡꯒꯣꯜ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯒ ꯑꯃꯨꯛ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯎꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯑꯧ, ꯃꯈꯣꯏ ꯈꯥꯇꯣꯟ ꯄꯨꯔꯛꯑꯒꯦ"꯫ ꯆꯥꯎꯕ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯍꯤꯗꯥꯛꯐꯨꯗꯨ ꯍꯥꯟꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯄꯤ꯫ ꯑꯗꯨꯒ ꯆꯨꯔꯤ ꯃꯈꯥꯗ ꯑꯃꯨꯛ ꯆꯦꯟꯊꯔꯒ "ꯀꯗꯥꯏ ꯀꯌꯥꯗ ꯃꯔꯝ ꯃꯣꯛꯈ꯭ꯔꯕꯅꯣꯁꯦ? ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯁꯤꯀꯣ ꯅꯪ"꯫ ꯑꯁꯨꯝꯅ ꯆꯥꯎꯕꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯧꯔꯤꯕꯗꯨ ꯑꯎꯕ ꯀꯅꯥꯅꯗꯤ ꯃꯥꯕꯨ ꯑꯉꯥꯎꯕꯅꯤ ꯁꯣꯏꯗꯅ ꯍꯥꯏꯅꯔꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯖꯔꯨꯕ, ꯄꯥꯝꯖꯔꯨꯕ ꯑꯗꯨꯅ ꯊꯥꯖꯕꯅ ꯃꯥꯡꯗ ꯊꯝ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯑꯃꯗ ꯑꯗꯨꯃꯛ ꯇꯥꯎꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯎꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯌꯨꯝꯕꯥꯟꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯕ, ꯁꯦꯜ ꯊꯨꯝ ꯄꯥꯅꯕ, ꯍꯤꯡꯁꯥꯞ ꯀꯨꯞꯅ ꯇꯧꯕ ꯑꯃꯗꯤ ꯁꯦꯜ ꯊꯨꯝ ꯐꯥꯎꯕ ꯎꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯤꯟꯅꯕ, ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯗꯣ ꯆꯥꯎꯕꯗꯣ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯀꯌꯥ ꯃꯥꯅ ꯃꯥꯒꯤ ꯎꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯨꯝꯅ ꯅꯤꯡꯖꯕ, ꯅꯨꯡꯁꯤꯖꯕ, ꯂꯨꯅ ꯇꯧꯖꯕ ꯑꯗꯣ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯈꯪꯕꯤꯔꯗꯨꯅ, ꯎꯕꯤꯔꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯆꯥꯎꯕꯒꯤ ꯑꯍꯤꯡꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ: "ꯏꯃꯥꯒꯤ ꯆꯥꯎꯕ, ꯅꯪꯅ ꯅꯪꯒꯤ ꯎꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯕ, ꯂꯨꯅ ꯇꯧꯖꯕ ꯑꯁꯦ ꯏꯃꯥꯅ ꯎꯕꯗ ꯄꯦꯜꯂꯦ, ꯑꯩꯅ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ
ꯃꯅꯤꯡ ꯊꯪꯕ ꯎꯃꯪ ꯑꯁꯤꯗ ꯅꯍꯥꯛ ꯁꯤꯡ ꯆꯟꯕ ꯂꯥꯛꯎ꯫ ꯃꯗꯨꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯝꯒꯦꯀꯣ ꯆꯥꯎꯕ꯫ ꯆꯥꯎꯕꯗꯣ ꯃꯤꯀꯞ ꯐꯠ ꯊꯣꯛꯏ꯫ ꯃꯥꯒꯤ ꯎꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯎꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯐꯔꯦ, ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯅꯆꯥꯕꯨ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯌꯨ ꯏꯃꯥ꯫ ꯏꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯆꯥꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯎꯒꯤ ꯅꯨꯄꯤ ꯑꯗꯣ ꯆꯥꯛꯁꯤꯡꯗ ꯊꯥꯡꯖꯤꯜꯂꯗꯨꯅ ꯆꯥꯛ ꯊꯣꯡꯉꯨ ꯁꯤꯡ ꯆꯜꯂꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯆꯥꯎꯕꯗꯣ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨ ꯌꯧꯗꯨꯅ ꯁꯤꯡ ꯆꯜꯂꯤ ꯑꯗꯨꯒ ꯀꯨꯝꯊꯔꯛꯂꯤ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯤ꯫ ꯑꯌꯨꯛꯀꯤ ꯌꯦꯟꯕꯥ ꯈꯣꯡꯂꯛꯂꯤ꯫ ꯌꯥꯍꯧ ꯉꯟꯕ ꯎꯆꯦꯛ ꯎꯌꯥꯁꯤꯡ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯏꯅꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ, ꯃꯕꯨꯛꯇꯤ ꯀꯌꯥ ꯐꯠꯇꯕ ꯂꯧꯌꯥꯝ ꯆꯥꯕ ꯏꯕꯣꯜꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯕꯣꯜꯅ "ꯏꯇꯥꯎ ꯆꯥꯎꯕ, ꯏꯇꯥꯎ ꯆꯥꯎꯕ ꯅꯠꯇ꯭ꯔꯣ?" ꯆꯥꯎꯕꯁꯨ "ꯃꯥꯅꯦ ꯏꯇꯥꯎ, ꯏꯇꯥꯎ ꯏꯕꯣꯜ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯦ ꯃꯥꯅꯦ ꯏꯇꯥꯎ, ꯎꯅꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯀꯔꯝ ꯀꯔꯝ ꯇꯧꯔꯤ ꯏꯇꯥꯎꯕꯣ?" ꯆꯥꯎꯕꯅ ꯈꯨꯝꯂꯛꯏ꯫ "ꯏꯇꯥꯎ, ꯂꯥꯏꯔ ꯃꯆꯥ ꯑꯩꯈꯣꯏꯅꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯀꯔꯥꯏ ꯌꯥꯗꯒꯦ, ꯅꯨꯡꯉꯥꯏꯔꯤ ꯏꯇꯥꯎ." ꯏꯕꯣꯜꯅ "ꯏꯇꯥꯎ, ꯏꯇꯥꯎꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕꯣ? ꯀꯝꯗꯧꯔꯒꯦ? ꯏꯆꯥꯅ ꯀꯌꯥ ꯂꯩꯔꯒꯦ? ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯏꯇꯥꯎ?" "ꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯊꯝꯃꯨ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯣ ꯏꯇꯥꯎ꯫ ꯎꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ, ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤꯅꯦ ꯏꯇꯥꯎ." ꯆꯥꯎꯕꯗꯨ ꯁꯤꯡꯗꯨ ꯊꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯆꯤ ꯑꯃꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤ꯫ ꯏꯕꯣꯜꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ꯫ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯆꯍꯤ 40-50 ꯁꯨꯔꯕ ꯑꯁꯤꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯍꯥꯏꯔꯕꯗꯤ ꯏꯀꯥꯏꯔꯗꯨꯅ ꯃꯇꯥꯎꯅ ꯀꯔꯦꯝꯅꯔꯅꯤ ꯈꯜꯂꯗꯨꯅ ꯂꯥꯏꯔ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯈꯤꯅꯤ, ꯀꯔꯦꯝꯅꯕꯤꯈꯤꯅꯤ, ꯅꯨꯄꯤ ꯐꯪꯗꯕꯅꯤ ꯈꯟꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯍꯦꯛꯇꯃꯛ ꯈꯨꯝꯖꯤꯜꯂꯛꯏ꯫ "ꯊꯤꯔꯦ ꯏꯇꯥꯎ, ꯏꯆꯥꯗꯤ ꯂꯩꯇ꯭ꯔꯤ." "ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯏꯇꯥꯎ? ꯏꯆꯟꯗꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ?" "ꯃꯁꯤꯗꯤ ꯉꯝꯅ ꯉꯝꯅꯕ ꯄꯥꯎꯈꯨꯝ ꯍꯦꯛꯇ ꯄꯤꯔꯒꯦ꯫ ꯏꯇꯥꯎ, ꯅꯤꯡꯊꯤꯕꯤ ꯀꯧꯏ꯫ ꯎꯄꯣꯛꯄꯤꯗꯒꯤꯅꯦ." ꯏꯕꯣꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ, ꯏꯇꯥꯎꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯆꯦꯄꯥꯎ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯗꯤ? ꯅꯇꯥꯎꯕꯨ ꯀꯥꯎꯔꯕꯅꯦ ꯏꯇꯥꯎ?" "ꯀꯥꯎꯗꯦꯗ ꯏꯇꯥꯎ, ꯆꯍꯤꯒ ꯌꯥꯝꯁꯤꯜꯂꯛꯄꯁꯤꯗ ꯏꯀꯥꯏꯔꯕ ꯏꯇꯥꯎ꯫ ꯀꯩꯗꯧꯅꯤ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ꯫ ꯏꯇꯥꯎꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯝꯃꯅꯤ." "ꯐꯥꯔꯦ ꯏꯇꯥꯎ, ꯑꯩꯒꯤꯁꯨ ꯏꯆꯥ 5 ꯁꯨꯔꯦ꯫ ꯅꯨꯄꯤ 2 ꯂꯣꯜꯂꯦ꯫ ꯈꯠꯅꯃꯟꯗꯅ ꯃꯁꯝ ꯐꯣꯏꯅꯃꯟꯗꯅ ꯃꯄꯥꯝꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯗ ꯑꯝꯇ ꯂꯩꯇꯦ ꯏꯇꯥꯎ." "ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯇꯥꯎ?" "ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯏꯇꯥꯎ." ꯏꯕꯣꯜꯅ "ꯉꯥꯏꯈꯣꯗꯅ ꯏꯇꯥꯎ, ꯀꯔꯤꯅꯣ, ꯆꯍꯤ 10-20ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯎꯅꯕꯁꯤꯗ ꯏꯇꯥꯎꯅ ꯇꯍꯥ ꯍꯦꯛꯇ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯣ? ꯏꯇꯥꯎ ꯍꯣꯏꯗꯆꯠꯂꯒ ꯏꯆꯟꯗꯣ ꯃꯁꯛ ꯌꯦꯡꯒꯦ ꯀꯩꯅꯣ ꯏꯇꯥꯎ? ꯎꯊꯣꯛꯅꯤꯡꯗꯕꯒ ꯇꯧꯔꯅꯨ ꯏꯇꯥꯎ." ꯆꯥꯎꯕ ꯍꯟꯗꯛꯀꯤ ꯃꯇꯥꯎꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯃꯗꯤ ꯈꯨꯝꯐꯝ ꯈꯪꯈꯤꯗ꯭ꯔꯦ, ꯏꯌꯥ ꯏꯌꯥ ꯇꯧꯗꯨꯅ ꯂꯩ꯫ ꯃꯇꯥꯎ ꯏꯕꯣꯜꯅ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯆꯥꯎꯕꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯗꯨꯅ ꯃꯇꯥꯎ ꯏꯕꯣꯜꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯔꯤ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯑꯣꯏꯔꯝꯂꯤꯕ꯫ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅ ꯀꯔꯤꯁꯨ ꯂꯣꯏꯁꯤꯟ ꯈꯝꯖꯤꯜꯂꯝꯗꯕ, ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯔꯝꯗꯕ ꯏꯃꯨꯡꯗꯨ, ꯁꯨꯃꯥꯡꯗꯨ, ꯀꯣꯟꯊꯣꯡꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯁꯥꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯃꯐꯤ ꯃꯔꯣꯜ ꯑꯃꯣꯠꯄꯁꯤꯡꯗꯨ ꯁꯨꯗꯨꯅ ꯌꯥꯜꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯅꯥꯜꯂꯝꯃꯤ, ꯋꯥꯏꯔꯝ ꯇꯩꯔꯝꯃꯤ꯫ ꯀꯣꯟꯊꯣꯡꯁꯨ ꯎꯅꯥ ꯑꯃꯠꯇ ꯇꯥꯔꯝꯗꯦ, ꯎꯐꯨꯜ ꯑꯃꯠꯇ ꯍꯧꯔꯝꯗꯦ꯫ ꯏꯪꯈꯣꯜꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯏꯁꯤꯡ ꯆꯣꯠꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯈꯜꯂꯤ, "ꯃꯈꯥꯒꯤ ꯊꯕꯥꯗꯨꯕꯨ ꯑꯩ ꯂꯩꯇꯦ ꯈꯪꯗꯅ ꯊꯕꯛ ꯇꯧꯔꯝꯃꯤꯖꯥꯠꯂꯅꯦ?" ꯆꯥꯎꯕꯅ ꯈꯜꯂꯤꯕꯅ ꯂꯩꯀꯥꯏ ꯃꯆꯜꯁꯤꯡ ꯆꯪꯂꯛꯇꯨꯅ ꯊꯕꯛ ꯏꯟꯈꯥꯡꯁꯤꯡ ꯑꯗꯨ ꯁꯨ ꯅꯣꯝꯕꯤꯔꯝꯂꯤꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯏꯕꯣꯜꯅ "ꯏꯇꯥꯎ, ꯀꯧꯊꯣꯔꯛꯑꯣꯗꯅ ꯏꯆꯟꯗꯣ, ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯏꯇꯥꯎ."
ꯆꯥꯎꯕꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯨꯝ ꯌꯧꯔꯛꯂꯕꯅꯤꯅ ꯍꯦꯛ ꯀꯧꯔꯛꯏ꯫ ꯍꯩ ꯅꯤꯡꯊꯤꯕꯤ, ꯅꯤꯡꯊꯤꯕꯤ, ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯪꯕꯣ? ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ꯫ ꯑꯁꯨꯝꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯎꯒꯤ ꯃꯨꯔꯇꯤ ꯑꯗꯨꯅ ꯁꯦꯠ ꯆꯥꯈꯤꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯠ ꯆꯥꯗꯨꯅ ꯃꯥꯏꯊꯣꯡ ꯐꯤꯕꯝ ꯑꯃꯠꯇ ꯈꯦꯠꯅꯗꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏ ꯈꯥꯇꯣꯟ? ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤꯅ ꯑꯍꯤꯡꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯆꯥꯎꯕꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯎ ꯏꯕꯣꯜꯗꯤ ꯐꯖꯔꯕ ꯅꯤꯡꯊꯤꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥꯗꯣ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯥꯏꯅꯈ꯭ꯔꯒ ꯅꯨꯄꯤ ꯑꯁꯤ ꯂꯧꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯆꯥꯎꯕꯗꯣ ꯁꯤꯡꯕꯨꯜ ꯑꯗꯨ ꯌꯦꯅꯦꯈꯥꯗ ꯉꯥꯔꯝꯗꯨꯅ ꯃꯇꯥꯎꯕꯨ ꯊꯤꯟꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯇꯥꯎ ꯏꯕꯣꯜꯅ "ꯏꯇꯥꯎ, ꯎꯅꯗꯕꯁꯨ ꯀꯨꯏꯔꯕꯅꯤꯅ ꯆꯥꯛ ꯆꯔꯥ ꯑꯃꯃꯝꯗꯤ ꯆꯥꯃꯤꯟꯅꯕ ꯌꯥꯕꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯅ ꯁꯨꯝꯗꯧꯔꯁꯦ ꯏꯇꯥꯎ, ꯍꯌꯦꯡꯁꯦ ꯏꯇꯥꯎ ꯑꯩꯅ ꯆꯥꯛ ꯀꯧꯔꯒꯦ, ꯏꯇꯥꯎ ꯏꯕꯥꯅꯤ ꯆꯥꯛ ꯑꯃꯨꯛ ꯀꯧꯅꯔꯁꯦ꯫ ꯑꯩꯒꯤꯗ ꯍꯌꯦꯡꯁꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯤꯔꯣ ꯏꯇꯥꯎ꯫ ꯑꯗꯨꯒ ꯆꯥꯛ ꯇꯣꯛꯂꯒꯅꯦ ꯏꯇꯥꯎ ꯗꯣꯈꯅꯥꯁꯨ ꯇꯧꯅꯁꯦ꯫ ꯗꯣꯈꯅꯥꯗꯨꯅ ꯏꯇꯥꯎ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯍꯦꯛꯇ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯂꯧꯅꯁꯦ ꯏꯇꯥꯎ"꯫ ꯑꯁꯨꯝꯅ ꯃꯇꯥꯎ ꯏꯕꯣꯜꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯏꯆꯝ ꯆꯝꯅ ꯃꯥꯒꯤ ꯏꯃꯨꯡꯗꯕꯨ ꯀꯔꯤ ꯂꯩꯗꯅ ꯃꯥꯅ ꯑꯍꯦꯟꯕ ꯂꯧꯈꯤꯗꯣꯏꯅꯣ ꯈꯟꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯎꯗꯣ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏꯒꯤ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯆꯥꯎꯕꯗꯣ ꯃꯌꯨꯝꯗ ꯆꯪꯕ ꯀꯤꯔꯦꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯤꯡꯊꯤꯕꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯍꯥꯞꯂꯝꯕ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯄꯨꯔꯣꯏꯕꯗ ꯂꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯁꯨ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯪꯂꯥꯟꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯗꯣ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯃꯄꯨꯔꯣꯏꯕꯅ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯃꯇꯥꯎ ꯑꯗꯨꯅ ꯆꯥꯛ ꯀꯧꯅꯁꯤ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯣꯜꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯎꯔꯕꯤ ꯅꯤꯡꯊꯤꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ꯫ ꯐꯔꯦ ꯅꯨꯄꯥ, ꯆꯠꯂꯣ꯫ ꯑꯗꯨꯒꯅꯦ ꯆꯥꯛꯅ ꯄꯨꯛ ꯊꯟꯅ ꯆꯥꯔꯒ ꯃꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯀꯥꯗ ꯂꯩꯔꯤꯕ ꯎꯒꯤ ꯕꯥꯛꯁꯤ ꯑꯗꯨ ꯍꯦꯛꯇ ꯄꯥꯏꯔꯣ꯫ ꯑꯗꯨꯒꯅꯦ ꯑꯗꯨ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯑꯣ ꯅꯨꯄꯥ꯫ ꯃꯗꯨꯗ ꯃꯥꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯕꯥꯛꯁꯤ ꯃꯅꯨꯡ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯇꯥꯎ ꯏꯕꯣꯜꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯂꯥꯡꯂꯝꯃꯤ꯫ ꯁꯔꯦꯡ ꯊꯣꯡꯕ, ꯎꯇꯤ ꯑꯁꯪꯕ, ꯂꯐꯨ ꯏꯔꯣꯟꯕ, ꯆꯝꯐꯨꯠ ꯑꯁꯤꯅꯆꯤꯡꯕ꯫ ꯏꯕꯣꯜꯅ ꯃꯥꯅ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯂꯦ꯫ ꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯅ ꯄꯥꯏꯅꯕ ꯁꯅꯥ ꯂꯨꯄꯥꯒꯤ ꯎꯄꯨ ꯕꯥꯛꯁꯤꯁꯤꯡꯁꯦ ꯄꯔꯦꯡ ꯍꯦꯛꯇ ꯊꯝꯂꯒꯦ꯫ ꯑꯃ ꯍꯦꯛꯇ ꯄꯥꯏꯈ꯭ꯔꯁꯅꯨ, ꯄꯨꯖꯈ꯭ꯔꯁꯅꯨ, ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯆꯥꯎꯕꯗꯨ ꯂꯥꯛꯂꯝꯃꯤ ꯃꯄꯥꯟꯗꯒꯤ꯫ "ꯏꯇꯥꯎ, ꯏꯇꯥꯎ, ꯑꯣ ꯏꯇꯥꯎ"꯫ ꯑꯁꯨꯝꯅ ꯆꯥꯎꯕ ꯂꯥꯛꯇꯨꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯃꯊꯦꯜ ꯀꯌꯥꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯎꯄꯨ ꯕꯥꯛꯁꯤ ꯑꯃ ꯇꯥꯞ ꯄꯥꯏ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯎꯄꯨ ꯕꯥꯛꯁꯤ ꯑꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥ ꯂꯨꯄꯥ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯁꯅꯥ ꯂꯨꯄꯥꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ "ꯑꯩꯅ ꯍꯥꯏꯗ꯭ꯔ ꯅꯨꯄꯥ, ꯁꯣꯏꯗꯅ ꯃꯥꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯅ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯎꯄꯨ ꯕꯥꯛꯁꯤ ꯑꯃ ꯄꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ"꯫ ꯆꯥꯎꯕꯅ "ꯍꯦꯔꯥ, ꯁꯤꯉꯩ ꯂꯩꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯅꯨꯄꯤ, ꯁꯅꯥ ꯂꯨꯄꯥ ꯀꯥ ꯍꯦꯟꯅ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯣꯜ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯡꯅ ꯉꯟꯇꯥ ꯍꯧꯗꯨꯅ ꯃꯇꯥꯎꯒꯤꯗ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯗꯤ ꯆꯥꯎꯕꯒ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯥꯂꯣꯡ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯨꯝꯗꯧꯔꯁꯤ ꯅꯨꯄꯤ, ꯆꯥꯛ ꯆꯥꯕ ꯍꯦꯛ ꯇꯣꯛꯄꯒ ꯅꯪ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ꯫ ꯑꯗꯨꯒꯅꯦ ꯅꯨꯄꯤ, ꯑꯥꯗ ꯂꯩꯔꯤꯕ ꯐꯝꯊꯛ ꯁꯒꯥꯏ ꯑꯁꯤꯗ ꯅꯪ ꯂꯣꯠꯇꯨꯅ ꯂꯩꯔꯣ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯄꯥꯝꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯈꯤꯕꯅꯤꯅ ꯅꯪꯕꯨ ꯇꯥꯞ ꯄꯥꯏꯈꯤꯕꯁꯨ ꯌꯥꯏ꯫
ꯑꯗꯨꯅ ꯃꯥꯅ ꯂꯥꯝꯕ ꯐꯪꯗꯅꯕ ꯐꯝꯊꯛ ꯁꯒꯥꯏ ꯑꯁꯤꯗ ꯂꯩꯔꯣ. ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯦ ꯅꯨꯄꯥ. ꯑꯩꯅꯅꯦ ꯅꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯝꯗꯥꯏ ꯑꯗꯨꯗ ꯍꯦꯛꯇ ꯆꯠꯂꯒ ꯀꯩꯔꯥꯛ ꯊꯥꯗꯨꯅ ꯐꯝꯊꯛ ꯁꯒꯥꯏ ꯑꯁꯤꯗ ꯀꯥꯈꯠꯂꯒꯦ. ꯑꯗꯨꯒ ꯀꯩꯔꯥꯛꯇꯣ ꯑꯗꯨꯝ ꯊꯅꯝꯂꯒꯦ. ꯃꯥ ꯑꯃꯨꯛ ꯀꯥꯔꯛꯄ꯭ꯔꯥ ꯌꯦꯡꯉꯁꯤ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯥꯂꯣꯡ ꯁꯤꯟꯅꯔꯝꯃꯤ. ꯏꯕꯣꯜ ꯌꯧꯔꯛꯂꯦ. ꯏꯇꯥꯎ, ꯆꯪꯂꯛꯑꯣ ꯏꯇꯥꯎ. ꯏꯇꯥꯎꯗꯤ ꯉꯟꯇꯥ ꯍꯦꯛꯇ ꯌꯧꯔꯛꯑꯦꯗ. ꯆꯥꯛ ꯑꯦꯟꯁꯥꯡꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦꯅ ꯆꯟꯅ. ꯆꯪꯕꯤꯔꯛꯑꯣ ꯏꯇꯥꯎ. ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯆꯥꯎꯕꯅ ꯆꯥꯛ ꯀꯧꯔꯦ. ꯉꯥꯛꯆꯧ ꯊꯣꯡꯕ, ꯄꯥꯡꯈꯣꯛ ꯏꯔꯣꯟꯕ, ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯑꯁꯤꯅꯆꯤꯡꯕ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯂꯩꯖꯗꯕꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯁꯤꯗꯃꯛ ꯁꯦꯝꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯤꯟ ꯂꯥꯡꯖꯔꯝꯃꯤ ꯆꯥꯅ ꯊꯛꯅꯕꯗꯨ꯫ ꯃꯇꯥꯎ ꯑꯅꯤꯗꯨ ꯐꯝꯊꯗꯨꯅ ꯆꯥꯛ ꯆꯥꯔꯦ꯫ ꯑꯗꯨꯛ ꯍꯥꯎꯈ꯭ꯔꯕ ꯑꯦꯟꯁꯥꯡꯗꯨ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯏꯕꯣꯜ ꯅꯤꯡꯊꯤꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯏꯕꯣꯜꯗꯣ꯫ ꯅꯤꯡꯊꯤꯕꯤꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯁꯤꯅ ꯍꯦꯟꯅ ꯐꯖꯕꯣꯏ ꯅꯤꯡꯏ꯫ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯑꯝꯗꯥꯏ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯐꯝꯊꯛ ꯁꯒꯥꯏ ꯑꯗꯨꯗ ꯀꯩꯔꯥꯛ ꯊꯥꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯆꯥꯛ ꯇꯣꯛꯂꯦ ꯃꯇꯥꯎ ꯏꯕꯣꯜꯅ ꯅꯤꯡꯊꯤꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯌꯦꯅꯦꯈꯥꯗ ꯑꯃꯨꯛ ꯊꯣꯛ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯉꯁꯥꯏ ꯆꯥꯛ ꯆꯥꯔꯤꯉꯩꯗꯗꯤ ꯂꯩꯔꯝꯕꯅꯤ ꯃꯗꯨꯕꯨ꯫ ꯑꯁꯨꯝꯅ ꯏꯕꯣꯜꯅ ꯅꯤꯡꯊꯤꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯌꯦꯅꯦꯈꯥ ꯂꯨꯈꯥ, ꯁꯨꯃꯥꯡ ꯊꯦꯂꯣꯡ, ꯀꯥꯡꯒ ꯂꯨꯈꯥ ꯐꯪꯗ꯭ꯔꯦꯗꯣ꯫ ꯃꯗꯨꯗ ꯃꯇꯥꯎ ꯆꯥꯎꯕꯅ "ꯏꯇꯥꯎ, ꯆꯥꯛ ꯌꯦꯟꯖꯥꯡ ꯍꯥꯎꯇ꯭ꯔꯕꯣ ꯏꯇꯥꯎ? ꯂꯥꯏꯔꯕ ꯅꯇꯥꯎꯅ ꯆꯥꯛ ꯀꯧꯕꯗꯣ ꯄꯦꯟꯗ꯭ꯔꯕꯣ ꯏꯇꯥꯎ?" ꯍꯥꯎꯏ ꯏꯇꯥꯎ, ꯍꯥꯎꯏ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯆꯥꯛ ꯇꯣꯛꯂꯕꯅꯤꯅ ꯏꯇꯥꯎ, ꯏꯇꯥꯎꯅ ꯂꯥꯏꯔꯕ ꯅꯇꯥꯎꯒꯤ ꯌꯨꯝꯁꯤꯗ ꯀꯔꯤ ꯄꯥꯏꯅꯤꯡꯕꯅꯣ ꯍꯦꯛꯇ ꯄꯥꯏꯔꯣꯗꯅ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯄꯥꯏꯅꯤꯡꯕ ꯄꯣꯠ ꯌꯥꯎꯗ꯭ꯔꯕꯣ ꯏꯇꯥꯎ? ꯅꯇꯥꯎꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯂꯩꯇꯕꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯏꯕꯣꯜꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯑꯗꯨꯗ ꯐꯝꯊꯛ ꯁꯒꯥꯏ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯈꯠꯂꯨꯔꯦ ꯃꯗꯨꯗ ꯎꯔꯦ꯫ ꯐꯝꯊꯛ ꯁꯒꯥꯏ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯂꯩꯔꯤꯕꯗꯨ ꯏꯕꯣꯜꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯕꯣꯜ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ "ꯂꯩꯔꯦ ꯏꯇꯥꯎ, ꯄꯥꯏꯔꯒꯦꯀꯣ ꯏꯇꯥꯎ, ꯄꯥꯏꯕꯤꯔꯣ ꯏꯇꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤ ꯄꯥꯏꯒꯦ ꯈꯟꯗꯨꯅ ꯀꯩꯔꯥꯛ ꯑꯗꯣ ꯄꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯕꯅ "ꯀꯔꯤꯅꯣ ꯏꯇꯥꯎ? ꯏꯇꯥꯎꯗꯤ ꯅꯍꯥꯟꯈꯩ ꯀꯩꯔꯥꯛ ꯄꯥꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯣꯏꯔꯦ? ꯏꯇꯥꯎ, ꯀꯩꯔꯥꯛꯀꯤ ꯑꯣꯏꯔꯦꯀꯣ ꯏꯇꯥꯎ꯫ ꯅꯍꯥꯟꯅ ꯁꯥꯕꯤꯌꯨ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ ꯏꯇꯥꯎ, ꯑꯩꯅ ꯐꯖꯕ ꯑꯃ ꯁꯥꯕꯤꯅꯤꯗꯅ ꯑꯗꯨꯗꯤ ꯇꯦꯛꯁꯨ ꯇꯦꯛꯇꯣꯔꯕꯅꯤ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎ, ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯄꯥꯏ ꯂꯧꯅꯕꯤ ꯍꯥꯏꯅꯔꯕꯅꯤꯅ ꯂꯧꯔꯣ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯑꯗꯨ ꯄꯥꯏꯔꯕꯅꯤꯅ ꯄꯨꯈ꯭ꯔꯣ ꯏꯇꯥꯎ꯫ ꯏꯇꯥꯎ ꯊꯤꯟꯗꯣꯛꯑꯣꯔꯥ? ꯄꯣꯠꯁꯨ ꯄꯥꯏꯔꯕꯅꯤꯅ ꯅꯇꯥꯎ ꯊꯤꯟꯗꯣꯛꯆꯔꯒꯦ ꯏꯇꯥꯎ꯫ ꯏꯕꯣꯜꯗꯣ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯏꯔ ꯃꯆꯥ ꯆꯥꯎꯕꯅ ꯂꯥꯛꯆꯈꯤꯕ ꯑꯗꯣ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯇꯦꯛꯊꯔꯕ ꯀꯩꯔꯥꯛ ꯑꯃꯟꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯀꯥꯏꯈꯥꯡꯗꯒꯤ ꯀꯩꯔꯥꯛ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯕꯨꯛ ꯐꯠꯇꯕ, ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯄꯥꯝꯕ ꯏꯕꯣꯜꯗꯣ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯁꯨ ꯃꯥꯡꯂꯦ ꯑꯗꯨꯒ ꯏꯀꯥꯏꯕꯁꯨ ꯅꯪꯂꯦ ꯉꯁꯤ ꯃꯇꯥꯎ ꯂꯥꯏꯔꯕ ꯆꯥꯎꯕꯒꯤ ꯃꯃꯥꯡꯗ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯏꯕꯣꯜꯗꯣ ꯀꯩꯔꯥꯛ ꯑꯃꯟꯕ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯇꯥꯎ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ khara ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ kharaꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯇꯥꯎ ꯇꯣꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯥꯎ ꯇꯣꯝꯕꯅ ꯎꯒꯤ ꯅꯨꯄꯤ ꯑꯗꯨ ꯁꯥꯕꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯗ ꯆꯥꯎꯕꯅ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯑꯃꯠꯇ ꯆꯤꯠꯊꯗꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯒ ꯃꯇꯥꯎ ꯆꯥꯎꯕꯒ ꯃꯇꯥꯎ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯎ ꯇꯣꯝꯕꯗ ꯆꯥꯎꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ, ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯃꯇꯥꯎꯗ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯤꯡꯊꯤꯕꯤ ꯑꯁꯦ ꯃꯥꯅ ꯎꯒꯤ ꯅꯨꯄꯤ ꯑꯗꯨ ꯁꯥꯔꯝꯗ꯭ꯔꯕꯗꯤ ꯐꯪꯂꯝꯂꯣꯏ ꯍꯥꯏꯅ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯗꯣ ꯃꯇꯥꯎꯗ ꯇꯪꯈꯥꯏ ꯈꯥꯏꯖꯈꯤ꯫ ꯑꯁꯨꯝꯅ ꯙꯔꯃ ꯂꯩꯕ, ꯃꯕꯨꯛꯆꯦꯜ ꯇꯞꯄ, ꯊꯥꯖꯕ ꯊꯝꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯂꯥꯏꯔ ꯃꯆꯥ ꯆꯥꯎꯕꯗꯣ ꯍꯧꯖꯤꯛꯇꯤ
ꯁꯝꯄꯇꯤ ꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫